The whole system sa which pum choy chore political system, political culture, India punamak soire, Nagi democracy se corruption the base tore, Indira Gandhi na socialist hai wai mahapchin jalami adu invidre. Aduna adukum magi lady ba socialist communist ki tonganba port amanate. Madugi socialism mai besidi punamak na communist chatta bale panasu yaba port amanaba. Aduna adukum magi port adu dalaktere. ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯑꯇꯩ ꯊꯣꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕꯁꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕꯅ ꯑꯌꯥꯝꯕ ꯇꯧꯔꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕꯗꯤ BA LLB ꯅꯠꯇ꯭ꯔꯒ MA ꯑꯣꯏꯕꯗꯨ ꯈꯛꯇ ꯅꯠꯇꯦꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛꯇ ꯈꯔ ꯀꯨꯞꯅ ꯍꯦꯟꯅ ꯈꯪꯕ ꯗꯤꯕꯦꯠ ꯇꯧꯅꯒꯗꯕ ꯋꯥꯔꯜꯗꯅ ꯍꯧꯖꯤꯛ ꯗꯤꯕꯦꯠ ꯇꯧꯅꯅꯕ ꯅꯠꯇ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯔꯂꯥꯃꯦꯟꯗ ꯆꯠꯂꯤꯁꯤꯕꯨ ꯑꯗꯨ ꯉꯥꯡꯕ ꯍꯩꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒꯤ ꯊꯥꯛꯇꯨꯗ ꯑꯩꯈꯣꯏꯒꯤ MLAꯅꯤ ꯑꯗꯨꯅꯤ ꯒꯥꯏꯅ ꯂꯦꯞꯅꯔꯤꯕꯁꯤꯡꯁꯦ ꯁꯣꯏꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯕꯨ ꯂꯤꯡꯈꯠꯂꯒ MLA ꯂꯦꯞꯅꯤꯡꯕ MP ꯂꯦꯞꯅꯤꯡꯕꯁꯤꯡꯁꯦ ꯇ꯭ꯔꯦꯟ ꯇꯧꯅꯕ ꯑꯀꯪ ꯑꯍꯩ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝ ꯀꯧꯔꯒ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯔꯤꯕ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝ ꯀꯧꯔꯒ MLA ꯑꯃ ꯑꯣꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯃꯣꯁꯟꯅ ꯀꯃꯥꯏꯅ ꯄꯨꯈꯠꯀꯅꯤ MP ꯃꯣꯏꯗꯤ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯍꯦꯟꯅ ꯈꯪꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯔꯦꯔꯒ ꯇ꯭ꯔꯦꯟ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦꯀꯣ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯈꯣꯡꯃꯥꯟ ꯁꯦꯡꯕ JCB ꯀꯣꯠꯐꯝꯁꯨ ꯑꯩ MLA ꯂꯦꯞꯆꯗꯧꯔꯤꯕꯅꯦꯅ ꯌꯥꯝ ꯇꯧꯔꯤꯑꯕ ꯂꯦꯞꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯁꯨ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯗ ꯈꯜꯂꯛꯄꯗ ꯍꯨꯏ ꯍꯧꯗꯣꯡ ꯌꯦꯟꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯑꯃ ꯈꯜꯂꯨ ꯀꯥꯏꯅ ꯍꯥꯏꯔꯕꯗꯤ ꯑꯗꯨꯁꯨ ꯍꯨꯏꯅ ꯍꯦꯟꯅ ꯐꯒꯅꯤ ꯀꯥꯏꯅ ꯍꯥꯏꯒꯗꯕ ꯑꯃ ꯆꯪꯉꯦꯕ ꯃꯇꯤꯛ ꯆꯥꯗꯕ ꯉꯥꯛꯇ ꯂꯦꯞꯄꯕ ꯍꯨꯏꯅꯦ ꯍꯧꯗꯣꯡꯅꯦ ꯎꯆꯦꯛꯅꯦ ꯌꯥꯎꯅꯦ ꯂꯦꯞꯄꯕ ꯑꯗꯨ ꯍꯨꯏꯅ ꯈꯔ ꯐꯅꯦꯕ ꯑꯁꯤꯒꯥꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯑꯗꯨꯅ ꯃꯤꯒꯤ ꯁ꯭ꯇꯦꯇꯁ ꯌꯧꯗꯕꯗꯨꯅꯤ ꯃꯤꯒꯤ ꯁ꯭ꯇꯦꯇꯁ ꯌꯧꯔꯒꯅ ꯀꯔꯝꯕ ꯈꯟꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯇꯧꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯄꯥꯕꯨꯡ ꯃꯅꯤꯗ ꯑꯗꯨꯃꯛ ꯂꯥꯛꯆꯔꯒꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯦ ꯃꯃꯥꯡꯗꯁꯨ PTIꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯈꯛꯇ ꯃꯍꯥꯛꯅ ꯏꯊꯅꯤꯛ ꯀꯣꯟꯐ꯭ꯂꯤꯛꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯦ ꯕꯠ ꯏꯊꯅꯤꯛ ꯀꯣꯟꯐ꯭ꯂꯤꯛ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯁꯤꯟꯅꯕꯒꯤ ꯄꯣꯠꯁꯦ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕ ꯄꯣꯠꯁꯦ ꯍꯣꯠꯅꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯉꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯦ ꯏꯊꯅꯤꯛ ꯀꯣꯟꯐ꯭ꯂꯤꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯊꯅꯤꯛ ꯀꯣꯟꯐ꯭ꯂꯤꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯋꯦꯄꯟ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯁꯤꯖꯤꯟꯅꯒꯗꯕ ꯋꯦꯄꯟ ꯃꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯕꯅꯤ ꯃꯍꯥꯛꯀꯤ ꯄꯤꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯗ ꯄꯥꯕꯨꯡꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪꯅꯤ ꯍꯧꯖꯤꯛꯀꯤ ꯑꯃꯤꯠ ꯁꯥꯍꯒꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯗ ꯍꯥꯏꯕꯁꯤ ꯑꯁꯝꯕꯗ ꯑꯇꯩ ꯃꯤꯇꯔꯣꯟꯒꯤ ꯗꯦꯂꯤ ꯄꯦꯄꯔꯁꯤꯡꯗ ꯍꯦꯗꯂꯥꯏꯟ ꯀꯥꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝ ꯅꯠꯇ꯭ꯔꯒ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯏꯁꯨ ꯅꯠꯇꯦ ꯃꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯍꯧꯈꯤꯕ 2023ꯒꯤ 27 ꯃꯥꯔꯆ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯑꯗꯨꯗ ꯇꯥꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩꯁꯤꯡꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯤꯊꯣꯛꯈꯣ ꯍꯥꯏꯔꯦ ꯍꯥꯏꯕ ꯑꯔꯥꯟꯕ ꯄ꯭ꯔꯆꯥꯔ ꯑꯃꯗꯒꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯒꯧꯍꯥꯇꯤꯗꯒꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯚꯔꯗꯤꯛ ꯑꯃꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯃꯦ ꯂꯣꯏꯔꯝꯗꯥꯏ ꯃꯦ 19 20 ꯑꯗꯨꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯠꯂꯒ ꯅꯨꯃꯤꯠ 6ꯅꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯦꯇꯔꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯗꯤ ꯍꯥꯏ ꯀꯣꯔꯠꯅ ꯇꯥꯈꯤꯕ ꯑꯣꯔꯗꯔꯁꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯑꯃ ꯂꯝꯁꯝꯅ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏ ꯀꯣꯔꯠꯅ ꯇꯥꯈꯤꯕꯗꯨꯗꯤ ꯃꯃꯥꯡꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯆꯤꯊꯤ ꯑꯃ ꯏꯔꯛꯀꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯀꯣꯄꯤ ꯑꯃ ꯄꯤꯔꯛꯈꯤꯑꯕ ꯑꯗꯨꯒꯤ ꯏꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤꯒꯤ ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ Y ꯃꯣꯍꯦꯟꯗ꯭ꯔꯣ ꯑꯗꯨꯒ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯅꯤꯀꯥꯟꯇ ꯉꯥꯃ ꯑꯁꯤ ꯃꯣꯏꯅ ꯊꯥꯔꯛꯄꯗꯣ ꯑꯗꯨꯗ ꯏꯀꯣꯅꯣꯃꯤꯛꯀꯤ ꯁꯔꯚꯦ ꯑꯗꯨꯒ ꯏꯊꯅꯣꯒ꯭ꯔꯥꯐꯤꯒꯤ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯑꯅꯤꯁꯦ ꯃꯁꯤ ꯄꯤꯔꯛꯎ ꯍꯥꯏꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯤꯒꯦ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯑꯗꯨꯒꯨꯝꯕ ꯔꯤꯄꯣꯔꯠ ꯑꯅꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯊꯅꯣꯒ꯭ꯔꯥꯐꯤꯒꯤ ꯂꯩꯔꯤꯕ ꯁꯤꯗ ꯑꯇꯩꯒꯤꯗꯤ ꯂꯣꯏꯅ ꯂꯩꯔꯒ ꯑꯇꯩꯒꯤꯗꯤ ꯂꯩꯇꯕꯁꯤꯗ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯤꯔꯛꯎꯅ ꯍꯥꯏꯕ ꯄꯣꯠ ꯑꯗꯨ ꯊꯥꯔꯒ ꯂꯩꯕꯁꯤꯗ ꯁꯨꯝ ꯇꯧꯗꯗꯅ ꯂꯩꯕꯅꯦꯕ ꯄꯣꯠꯇꯣ ꯇꯧꯗꯗꯅ ꯂꯩꯕꯗꯨꯗ ꯆꯍꯤ ꯀꯌꯥ ꯁꯨꯖꯜꯂꯛꯑꯦ ꯇꯧꯗꯅ ꯂꯩꯕ ꯀꯥꯟꯗ ꯃꯣꯏ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤꯅ ꯃꯁꯤꯒꯤ ꯌꯥꯝ ꯊꯨꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ
ꯁꯤ ꯔꯤꯄꯣꯔꯠꯇꯨ ꯊꯥꯕꯒ ꯂꯣꯏꯅꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯗ ꯃꯣꯏꯒꯤ ꯃꯤꯇꯤꯡ ꯑꯆꯧꯕ ꯈꯔꯗ ꯑꯩꯅ ꯁꯖꯦꯁ ꯇꯧꯋꯦꯕ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤꯃꯛꯇꯗ ꯃꯁꯦ ꯅꯣꯏ ꯀꯣꯔꯠꯇ ꯆꯠꯄꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯔꯠꯇ ꯆꯠꯂꯕꯗꯤ ꯃꯗꯨ ꯌꯥꯝ ꯊꯨꯅ ꯀꯣꯔꯠꯅꯁꯨ ꯍꯦꯜꯞ ꯇꯧꯕ ꯌꯥꯏ ꯔꯤꯄꯣꯔꯠ ꯑꯅꯤꯗꯣ ꯊꯥꯍꯜꯂꯨ ꯍꯥꯏꯗꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯔꯤꯇꯥꯌꯔ ꯀꯔꯅꯦꯜ ꯂꯣꯀꯦꯟꯗ꯭ꯔ ꯃꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯂ ꯑꯣꯏꯕꯗꯣ ꯃꯥꯅꯕꯨ ꯍꯥꯏꯌꯦꯕ ꯑꯃꯨꯛ ꯀꯣꯔꯠꯇ ꯆꯠꯄꯗꯤ ꯀꯥꯎꯟꯇꯔ ꯑꯦꯐꯤꯗꯥꯚꯤꯠ ꯄꯤꯕ ꯑꯗꯨ ꯄꯤꯕ ꯑꯗꯥ ꯄꯤꯕ ꯍꯥꯏꯗꯅ ꯁꯪꯗꯣꯛ ꯁꯪꯖꯤꯟꯗꯅ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯩꯈꯣꯏ ꯃꯨꯚꯃꯦꯟ ꯇꯧꯕꯁꯨ ꯀꯣꯔꯠꯇ ꯂꯩꯔꯤꯕꯅꯤꯅ ꯁꯕꯖꯨꯗꯤꯁ ꯑꯣꯏ ꯈꯣꯠꯂꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯔꯣꯏꯗ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯁꯤꯗꯤ ꯁꯥꯡꯊꯒꯗꯕ ꯀꯥꯎꯟꯇꯔ ꯑꯦꯐꯤꯗꯥꯚꯤꯠ ꯄꯤꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯔꯤꯄꯣꯔꯠ ꯑꯅꯤ ꯊꯥꯔꯛꯎ ꯍꯥꯏꯗꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯍꯥꯏꯔꯛꯏꯕꯗꯣ ꯃꯗꯨ ꯊꯥꯍꯟꯕꯤꯌꯨ ꯇꯪ ꯍꯥꯏꯌꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯦꯇꯤꯁꯟ ꯊꯥꯕ ꯅꯨꯃꯤꯠꯇꯨꯗ ꯃꯨꯚ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯗꯤꯁꯄꯣꯖ ꯇꯧꯔꯒ ꯌꯥꯔꯦ ꯍꯥꯏꯗꯅ ꯁꯖꯦꯁ ꯇꯧꯅꯕꯗꯒꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯃꯅꯤ ꯍꯣꯏꯅ ꯃꯣꯏꯁꯨ ꯍꯥꯟꯅ ꯄꯨꯜꯂꯝꯕꯅꯤ ꯑꯗ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ ꯑꯁꯤꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯂꯧꯔꯦꯔꯒ ꯃꯣꯏꯅ ꯀꯣꯔꯠꯇ ꯀꯣꯛ ꯊꯥꯕꯅꯦꯕ ꯍꯥꯏꯀꯣꯔꯠꯇ ꯍꯥꯏꯔꯤꯕ ꯆꯦ ꯑꯅꯤꯁꯦ ꯊꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯇꯣꯞꯄ 2003ꯒꯤ ꯑꯗꯨꯋꯥꯏꯗ ꯆꯣꯡꯊꯣꯛꯎ ꯍꯥꯏꯅ ꯑꯃ ꯂꯩ ꯀꯦꯁ ꯑꯃ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯑꯗꯨꯒꯤꯗꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯌꯥꯎꯈꯤꯕꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯗꯨꯒꯨꯝꯕ ꯔꯤꯐꯔꯦꯟꯁꯇꯨꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤꯁꯤ ꯈꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯑꯗꯨꯅ ꯍꯥꯏꯀꯣꯔꯠꯅ ꯇꯥꯔꯤꯕꯅ ꯔꯤꯄꯣꯔꯠ ꯑꯅꯤꯗꯣ ꯊꯥꯔꯛꯎ ꯍꯥꯏꯕꯗꯨ ꯊꯥꯒꯣ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯇꯩ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏꯀꯣꯔꯠꯀꯤꯗ ꯇꯧꯈꯤꯕ ꯃꯃꯥꯡꯒꯤ 2002-3ꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯀꯦꯁꯇꯨꯗꯤ ꯌꯦꯡꯉꯒ ꯇ꯭ꯔꯥꯏꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯟꯅꯧ ꯑꯗꯨꯐꯥꯎꯗꯤ ꯍꯥꯏꯀꯣ ꯍꯥꯏꯗꯅ ꯍꯥꯏꯕꯅꯦꯕ ꯗꯦꯟ ꯈꯟꯅꯧ ꯍꯥꯏꯕꯗꯨ ꯑꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀ ꯌꯧꯅ ꯈꯣꯠꯅ ꯍꯥꯏꯀꯣꯔꯠꯅ ꯃꯁꯤ ꯄꯤꯕ ꯉꯝꯗꯕꯗ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯈꯔ ꯍꯥꯏꯅꯔꯛꯄꯗꯒꯤ ꯇꯁꯦꯡꯕꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤꯗꯨ ꯄꯤꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯟꯅꯧ ꯍꯥꯏꯕꯅꯤ ꯈꯟꯅꯕꯗꯨ ꯈꯟꯅꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯌꯥꯏꯗꯅ ꯑꯗꯨꯐꯥꯎꯕ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯖꯖꯇꯨ ꯊꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯖꯖ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯔꯤꯚ꯭ꯌꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯨꯛ ꯇꯧꯔꯒ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯈꯟꯅꯧ ꯑꯣꯏꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯗꯦꯠ ꯃꯤꯟꯁ ꯂꯦꯝꯍꯧꯔꯤꯕꯗꯣ ꯔꯤꯄꯣꯔꯠ ꯑꯅꯤꯗꯨ ꯊꯥꯒꯣ ꯍꯥꯏꯕꯗꯨꯗ ꯉꯥꯏꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯃꯗ ꯊꯥꯒꯣ ꯈꯣꯠꯀꯣ ꯍꯥꯏꯕꯗꯒꯤ ꯏꯁꯨꯁꯤ ꯂꯥꯛꯄꯗꯒꯤ ꯃꯁꯤ ꯊꯥ ꯑꯃꯗ ꯅꯣꯡꯉꯥꯜꯂꯣ ꯆꯍꯤ ꯑꯃ ꯁꯥꯡꯊꯕꯤꯌꯨ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯒꯣꯔꯃꯦꯟꯗꯨꯅ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯆꯍꯤꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯂꯣꯏꯈ꯭ꯔꯕꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯏꯟꯗꯤ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯑꯣꯐ ꯇꯦꯔꯣꯔꯤꯖꯝꯁꯨ ꯇꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯛꯄꯁꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯃꯣꯏ ꯃꯁꯦꯟ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯈꯠꯅꯕꯅꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯔꯣꯝꯗ ꯄꯨꯊꯣꯛꯑꯦꯕ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ ꯍꯥꯏꯀꯣꯔꯠꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯤꯒꯣ ꯍꯥꯏꯕꯒꯤ ꯗ ꯈꯠꯅꯕꯅꯤ ꯍꯥꯏꯌꯦꯕ ꯃꯁꯤꯃꯗꯤ ꯇꯣꯇꯦꯜꯂꯤ ꯄꯨꯝꯂꯥꯟ ꯂꯥꯟꯕ ꯑꯟꯕꯤꯀꯃꯤꯡ ꯑꯣꯐ ꯑꯦ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯍꯥꯟꯅꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯦꯁ ꯐꯥꯎ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯌꯥꯝ ꯇꯧꯅꯕꯅꯤ ꯑꯗꯣ ꯃꯗꯨ ꯀꯟꯇꯦꯝ ꯇꯥꯕ ꯌꯥꯏ ꯇꯥꯗꯕ ꯌꯥꯏ ꯍꯥꯏꯕꯗꯒꯤ ꯁꯨꯝ ꯐꯥꯅꯗꯅ ꯂꯩꯕꯅꯤ ꯎꯀꯤꯜ ꯅꯍꯥꯔꯣꯜ ꯈꯔꯅꯗꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯃꯁꯤ ꯀꯟꯇꯦꯝ ꯊꯥꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯁꯦꯅꯥꯁꯤꯡ ꯈꯟꯅꯕꯗ ꯀꯟꯇꯦꯝꯃꯛꯇꯤ ꯇꯥꯔꯣꯏꯗ꯭ꯔꯥ ꯇꯥꯒꯗ꯭ꯔꯥ ꯇꯥꯕꯁꯨ ꯌꯥꯕꯁꯨ ꯂꯩꯔꯝꯃꯦ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯒꯤ ꯀꯟꯇꯦꯝꯃꯛꯇꯤ ꯇꯧꯗꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯒ ꯌꯥꯝꯅ ꯑꯀꯨꯞꯄꯗꯨ ꯈꯪꯗꯅ ꯉꯥꯡꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ ꯃꯁꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯇꯥꯟꯕꯅ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ MLA ꯇꯔꯥꯏ ꯃꯅꯨꯡꯗ ꯄꯥꯎꯂꯤꯟ ꯂꯤꯌꯥꯟ ꯍꯥꯏꯅ ꯑꯃ ꯌꯥꯎꯕꯗꯣ ꯃꯗꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯥꯜꯂꯦ ꯃꯥꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯍꯥꯏꯈꯤꯑꯕ ꯌꯥꯝ ꯐꯖꯅꯀꯣ ꯍꯧꯖꯤꯛꯀꯤꯁꯦ ꯅꯣꯔꯠ ꯏꯁꯅ ꯍꯪꯕꯔꯥ ꯅꯣꯔꯠ ꯏꯁ ꯂꯥꯏꯐꯅꯔ ꯀꯔꯤꯅꯣ ꯑꯩ ꯀꯥꯎꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯤꯔꯔꯗꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝꯅ ꯁꯥꯎꯔꯤꯕ ꯀꯨꯀꯤ ꯃꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯦ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ताꯟꯕꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯀꯣꯔꯠꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯤꯊꯣꯛꯀꯣ ꯍꯥꯏꯅ ꯍꯥꯏꯕꯒꯤꯅ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯗꯨꯒꯤꯃꯛꯄꯨꯗꯤ ꯅꯠꯇꯦꯗ ꯑꯗꯨꯃꯛꯁꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯤꯒꯣ ꯍꯥꯏꯅ ꯍꯥꯏꯀꯣꯔꯠꯅ ꯇꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯍꯥꯏꯈꯔꯦꯕ ꯑꯩ ꯃꯗꯨ ꯅꯣꯠ ꯇꯧꯔꯒ ꯊꯝꯃꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯦꯟꯇꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇꯨꯅ ꯃꯔꯝꯃꯛꯇꯤ ꯑꯣꯏꯕꯕꯨꯗꯤ ꯅꯠꯇꯦꯗ ꯍꯥꯏꯈꯔꯦꯕ ꯑꯗꯨꯅ ꯏꯚꯟ ꯀꯨꯀꯤ ꯃꯔꯛꯇꯒꯤ ꯀꯨꯀꯤꯒꯤ ꯂꯤꯗꯔ
top leader hai tare mai tarai manung de kara ka han mangang ko le na mayam na hainari se ma na ingrajina phajana schedule tribe tan bedo adigi high court ki order do adu mang di maram na te hai bi clearly hai ram la aduna hujiki topics de la eba schedule tribe high court na pithok ko hai re hai bi di aranba achouba machin thi amanaba machin thi de union minister or prime minister or thi hai tare na we do respect ka lo na chin thi ba hai tare na aduna aduki lakpa sida aduna nate adigi terrorism ki ek natraga national issue gi mayukte tawbanate sisu landro terrorist ki ek ni haibasi adigi mapan gi khut yawi haibasi UN gi session amadara kana America da koi external affairs minister na hai hibalai ra adigi hanegi matamdugi governor anusuya wike na mapan gi khut yawi hibalai gra adigi hanba parliament tholok thokpasi hek thangnaba no convention tawbagi parliament session do ngallingai 23 gi do adu da so amsana hai hraba mapan gi mito changakpa khoi Myanmar ge bhayo mailonda da adu mam changchilak pa do Manipuri sing na particular limitation in thati ba khoi geopolitics akanosida geographical kanosida akai bala kadra haibunu sing bagi to bani mapan gi mi changakpa sing dagi masiji thon bani adana Manipur ge leriba topography si karapa ya bukot pa lebagi chum chu leibanani haibanu sing ba mayam ma hai hraba aduna act of terrorism ni nali nate aduga amache ethnic crisis ni nali nate simana le pachumbra adu redi akoi ge inquiry commission ama justice lamba gawate high court ke hanigi adumba retired chief justice oiramba amana lead tawraga ai retired IAS ama aduga retired IPS ama Assam dagi ama South dagi ama ani si tawraga moyo humna commission of inquiry 1952 gi makhada inquiry commission ama Bharat Sarkar na state na nate Bharat Sarkar na linkhat kharabana ba aduna karmaina thorakpano kanana hobano karino karmaina bharan silai root cause karino genesis karino haibani chingba mayam se magi term of reference mari manga pibadi manung de yaurim ne ba adai duda India gi home minister na direct launa no this is not international this is not terrorism terrorism nate international nate asidi high court ke odaram na tohon bani ga ne judiciary da maran season ba the entire judiciary sida ikai be piba maran season ba high be sunata ba high na hajin ba misunderstand to ba adu ma posak amane ba adu na terrorism ni high be ai koi na high be se karina da bharatiya nyay sanghita IPC के मोहट सिल्लिबा अनौबा माना हिंदी दा पुथोक्सरिबा दामने हिंदी याम पामजबनी कनोसे अमिशा से इंग्लिश ngang इकाई जरखनि गाना हाइबा मिसक अमने बा बरा तोंगान बा मी मकल अमन अदुना अदुगुंबा असिना मदुदा सेक्शन 113 चामगा तरोम दो सुबदा terrorism IBC am clearly halebla namani tang hage whoever does any act with the intent to threaten or likely to threaten the unity and integrity, sovereignty, security or economic security of India, or with the intent to strike terror or likely to strike terror in the people or any section of the people in India or foreign country. India gi mi kangrup amata mi mayamda to strike terror in the minds of the people. Ayilonda da IC terrorist ki case am lebe ebko underground gi he leiba puna ma si bises or gi matam de hogdana aduna ta da gan leiba da terrorist ki arche tongan makan gi jibator aduna adugumba miyam da terror pi ba meterun na ta akitu jung ha ta re sumni gi ki ba dunna ta ba highest forms of fairness is ki quite the wang mache masibu terrorism ko ya ba adugu megi port asi tawra ba kanda madu sibi ki dan pigani bomb na chingba dynamic season na ba explosive substance season na ba adu tu mayam le ya firearm season na ba sibi ki maram uhella ba si hella ba adu di ma life imprisonment asi legani aduga siba mang natraga ti chai yamdar da chai manga degi haidra makan thokna khaidok lei re ba aduna
cookie punamak nate ako na cookie terrorist hairasi lamin tu hen ba ay galon dada mapanay sang pagkaraga Manipur thungay ba pamba separatist karaga lautuna raga Manipur gi apun me saktam se thungay raga India gi integrity da so na ba Manipur thungay da di inta thoedna lang edna Manipur da lang abdi India gi so kai ba mu edna adu gi torpa adu gi plan policy am torpa do madu act of terrorism na tawgana ba maite halaga tongan ba administration piu maite halaga tongan ba union territory piu haibana ba chief minister leiba legislative assembly leiba haibana ba maite hatpa tanba demand na maite na pibu suna ta ngamdaba manipur sarkar na pibu su ngamoidaba oidaba adu government of india da tawgadaba government of india da di matiang loraga mone so lo na matiang pangi proxy war ni adu da ni ma hainaripche hojiti hainaramada na tre seng clark cookie la loba la mento en masi themjin bangam daba phajin bangam daba punchin bangam daba moi dai strike to bangam daba du de gi asina chimo operation to the flag mass to the mai tai na to su to harim bi na mai tai terrorist or su thinguna okay mayang terrorist mai tai terrorist to jati khai bro terrorist are terrorist aduna micham hali banu pi ngang hali ba jiri da tawri ba koli ba kwanta da tumnge da pa yam lai re asigu mai act of terrorism tawri sibu nate haina haibse han be gyo aina Masidi, with due respect to the Honorable Home Minister, Masi Yaninde, Masi Pumalan ba mani. Okay, yang pasal kami kira kuigi lebak leader amana fongdora iba statement se kuigi mamang da karamba thaudokna haibitare kuigi itni class ki webano na changana act of terror pot se myam ma khoina thingna khrabani aduna thingna kriba pot se una sumna yamna chamba ethnic class tamo hoina fongdro pase masi yamna yaning dabagi potuni ai mathang se ba kuigi ethnic conflict ni ma da sudumak di Manipur state ta ethnic class edamak thokpa laikre chai hum mari changna dum thokiba su laikre ba wafam kok spongdoi aduna hauziki thoiba ethnic class haitare mana mention to besni ethnic class ekhogi full ani gi manakta thoi besi normal sida hanjalakna ba step by step se mokoi locally dina normal sida tamna hanjalai haba statement nam khafong do edu ground reality da yang kan di normal si hanjala abra habasidi chawo hanga mani khangni khoigi ngarang han jun 19 try da phubala da attack to rakiba laikre litan popida khoigi low suba chaluba matamda ko attack to rakiba laire attack torokpa lep chubasida kamaina akogi normal sida hanjalakna batamna hanjal e habegi pose phongdoi buna habe wafam sine aduga koi mamang da su illegal immigrants ki matang se koi Ministry of Home Affairs na tha magi bang da illegal immigrants sing se khangdo ga mahogi maram da halan ki na bagi order thoki besu le mena dubu haribo order se mapung fana chena kibra chena da brahab su adumak tumin election ki ba su camp 14 le ramba dagi koi tare ta reallocate to ki bagi wafam su phongdo ki ba adu itara ga ethnic class ni hara kanda mahogi militant oriba singsiga dumak makoigi saki webidi wari shada badi dumak sanari baduga nakal ani gi weba normal si hanjalak na ba yasna ba purak na bagi step sidi yamna praja singna yamna pamga da ba effective for ga da maong dadi steps lokhat ba yu da ba pawong kamai thamini hoi masi tawuri si karino du bhap ta dre government of India si lepa nga pa haite adna hailu dia punte ko I am nobody ai kanam tanate wala sarkar lepa nga pa haite Manipur ke president ulda salaiba haitre haina haibudi abanati aduki board aduda hojike lairibe su ilai dabrana khulai pairi ba lal hori ba prajada nongmaine kapi ba si thingaga dum yabanatro surgical strike adu tawraga yabanatro army ke flag march tawraga yabanatro police ke flag march tawraga yabanatro adagi hoi air strike to budi kanmale hairani air strike to budi to manumde prajate ju sokya surgical strike to yaidna surgical strike ji karino hakchang punam ga se shon banata basida pomi ba sida nung lai ba area karudo adu lokthok na bai area du da pangtha hanna we dak tharaga te mai mi kong kut karim chokpana ta ba adu da tawuduna ba Kuki terrorist kala lere har kana su sanpur punamak ta bunna ta ba sigi hilok sida mai kanap lere ha da mai dur koshil leraga phaga da ba punga da ba pot aduna ba adagi aran ba tor pada crime tor pada shoot at side kind lady city moina loina khangma poni da yes adu tawda bi wana ba tawda ba se
ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯦ ꯚꯥꯔꯠꯀꯤ ꯂꯤꯗꯔꯁꯤꯞꯅ ꯚꯥꯔꯠꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞ ꯑꯗꯨꯒ ꯕꯣꯔꯣꯀ꯭ꯔꯦꯠꯀꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯞꯁꯤꯡꯁꯦ ꯃꯁꯤ ꯀꯟꯚꯤꯟꯁ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯌꯥꯒꯗꯒꯦꯅ ꯍꯥꯏꯕꯁꯤꯗ ꯁꯨꯝ ꯀꯨꯞꯅ ꯌꯦꯡꯀꯥꯟꯗ ꯑꯩꯗꯤ ꯍꯧꯖꯤꯛꯇꯕꯨ ꯈꯜꯂꯛꯄꯅꯤ ꯃꯌꯥꯝ ꯁꯤꯟꯅꯅꯤꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯗ ꯇꯧꯕꯒꯤ ꯍꯟꯗꯛꯀꯤ ꯇꯧꯈꯤꯕꯩꯗꯣ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤꯗꯣ ꯑꯗꯨꯗ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛ including Congress ꯃꯥꯒꯤ ꯃꯦꯟ ꯔꯥꯏꯚꯦꯜ ꯁꯁꯤ ꯊꯥꯔꯨꯔ ꯀꯧꯔꯒ ꯑꯗꯨꯗꯒꯤ ꯃꯨꯁꯂꯤꯝꯒꯤ ꯀꯔꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯗꯣ ꯑꯗ ꯀꯔꯅꯥꯇꯀꯥꯒꯤꯗꯣ ꯑꯐꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯗꯨ ꯀꯣꯟꯅꯔꯗꯅ ꯉꯁꯥꯏꯕꯨ ꯍꯥꯏꯐꯦꯠ ꯎꯏ ꯑꯗꯨ ꯇꯣꯉꯥꯟꯕ ꯑꯔꯕ ꯀꯟꯇ꯭ꯔꯤꯗ ꯑꯃꯦꯔꯤꯀꯥꯗ ꯕ꯭ꯔꯤꯇꯦꯟꯗ ꯊꯥꯗꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅ ꯂꯥꯟꯕ ꯅꯠꯇꯦ ꯄꯥꯀꯤꯁꯇꯥꯟꯅ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯦꯛꯁꯤꯅ ꯁꯤ ꯇꯧꯕꯅꯦ ꯑꯗꯨ ꯇꯧꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯇꯥꯏ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯅ ꯀꯣꯑꯣꯄꯔꯦꯠ ꯇꯧꯏ ꯂꯥꯎꯅꯈ꯭ꯔꯕ ꯀꯣꯡꯒ꯭ꯔꯦꯁꯅ ꯕꯤ ꯖꯦ ꯄꯤꯒ ꯌꯥꯅꯈꯤꯗ꯭ꯔꯕꯁꯦ ꯁꯤ ꯄꯤ ꯑꯥꯏꯒꯤ ꯌꯥꯅꯈꯤꯗ꯭ꯔꯕꯁꯦ ꯃꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯗꯣ ꯃꯤ ꯃꯉꯥ ꯇꯔꯥ ꯊꯥꯗꯅ ꯆꯠꯂꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯆꯨꯝꯕ ꯄꯣꯠ ꯑꯗꯣ ꯎꯠꯂꯤꯑꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯈꯜꯂꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗꯔꯁꯤꯞꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞ ꯑꯗꯨꯒ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ MP 2-3 ꯑꯗꯩ MLAꯁꯤꯡꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡꯅ CSOꯁꯤꯡꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯨ ꯈꯔ ꯌꯥꯎꯔꯦꯔꯒ ꯑꯁꯤꯅ ꯇꯤꯝ ꯁꯦꯝꯃꯒꯅꯦ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ 750 ꯕꯣꯠ ꯍꯥꯎꯁꯦꯁ ꯂꯩꯔꯤꯕꯁꯤꯡꯁꯦ MP ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯗ ꯀꯦꯝꯄꯦꯟ ꯇꯧꯕ ꯇꯧꯕ ꯍꯥꯏꯗꯤ ꯀꯣꯏꯕ ꯍꯥꯏꯕꯗꯤ ꯀꯟꯚꯤꯟꯁ ꯇꯧꯕ ꯁꯥꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯁꯤꯅꯤ ꯐꯣꯔꯦꯟ ꯑꯣꯔꯤꯖꯤꯟ ꯑꯣꯏꯕ ꯀꯥꯡꯕꯨꯅ ꯁꯤ ꯇꯧꯔꯛꯄꯅꯤ ꯁꯤꯅ ꯁꯤ ꯇꯧꯕꯅꯤ ꯍꯥꯏꯀꯣꯔꯠꯅ ꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯐꯖꯅꯅꯦ ꯏꯪꯂꯤꯁꯇ ꯍꯤꯟꯗꯤꯗ point by point with written ꯗꯣꯀꯨꯃꯦꯟꯒ ꯂꯣꯏꯅꯅ ꯑꯁꯤ ꯐꯖꯅ ꯀꯟꯚꯤꯟꯁ ꯇꯧꯅꯕ ꯇꯤꯝ ꯑꯃ ꯑꯗꯨꯅꯅꯤ ꯒꯣꯔꯃꯦꯟꯒꯨꯝꯕ ꯑꯃ ꯂꯩꯕꯗ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯕꯕꯨ ꯁꯤꯒꯨꯝꯕꯁꯤ ꯇꯧꯍꯟꯕ ꯌꯥꯅꯅꯕ ꯒꯣꯔꯃꯦꯟꯁꯦ ꯑꯩꯗꯤ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯃꯈꯥꯗ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯧ ꯑꯗꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝ ꯀꯧ ꯑꯗꯨ ꯀꯝꯃꯤꯇꯤ ꯁꯦꯝꯃꯒ ꯄꯥꯔꯂꯤꯌꯥꯃꯦꯟ ꯑꯁꯤ ꯖꯨꯂꯥꯏꯗꯒꯤ ꯇꯧꯗꯣꯔꯦ ꯖꯨꯂꯥꯏꯗꯇꯧꯗꯣꯔꯦꯗꯅ ꯁꯤ MP ꯄꯨꯝꯅꯃꯛꯇ ꯇꯧꯅꯕ ꯑꯗꯒꯤ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯄꯨꯝꯅꯃꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯨꯅꯤꯁ ꯑꯗꯒꯤ ꯖꯅꯇꯥ ꯗꯜ BJP ꯍꯦꯛ ꯂꯩꯔꯤꯕ ꯑꯥꯝ ꯑꯥꯗꯃꯤꯅꯆꯤꯡ ꯂꯩꯔꯤꯕꯁꯤ ꯅꯣꯏꯒꯤ ꯄꯥꯔꯇꯤꯗ ꯅꯣꯏꯅ ꯀꯟꯚꯤꯟꯁ ꯇꯧ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯑꯗꯨꯗꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯍꯤꯟꯗꯨꯒꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯍꯤꯟꯗꯨꯒꯤ ꯔꯥꯁꯇ꯭ꯔꯤꯌꯣ ꯁꯔꯕꯣꯗ ꯀꯔꯤ ꯍꯥꯏꯅ RSS ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨ ꯅꯠꯇꯕ ꯑꯆꯧꯕꯗꯨ ꯅꯠꯇꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯁꯣꯍꯟꯒꯤꯔꯤ ꯍꯥꯏꯕ ꯑꯃꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯉꯣꯟꯗꯒꯤ ꯅꯍꯥꯟ ꯑꯩꯅ ꯃꯅꯥ ꯀꯃꯤꯁꯅꯔ ꯑꯣꯏꯔꯤꯉꯩꯗ ꯃꯥ ꯂꯥꯛꯇꯅ ꯈꯪꯈꯤꯕꯅꯤ ꯃꯥꯒꯤ ꯍꯤꯟꯗꯨꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 30-40ꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯌꯥꯝ ꯇꯧꯔꯦꯕ ꯃꯔꯛꯇ ꯃꯅꯤꯄꯨꯔꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣ ꯃꯨꯁꯜꯃꯦꯟ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯕ ꯚꯛꯇ ꯀꯊꯤꯃꯌꯨꯝ ꯈꯣꯏ ꯌꯥꯎꯔꯒ ꯏꯟꯗ꯭ꯔꯖꯤꯠ ꯈꯣꯏ ꯇꯧꯔꯒ ꯃꯣꯏꯅ ꯄꯦꯇ꯭ꯔꯣꯟꯒ ꯑꯣꯏꯗꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯈꯜ ꯀꯌꯥ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯏꯕꯨꯡꯉꯣ ꯃꯍꯦꯁꯣꯔ ꯍꯥꯏꯕꯗꯨꯅꯁꯨ ꯃꯥꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯣꯉꯥꯟꯅ ꯆꯠꯂꯒ ꯇꯧꯖꯔꯝꯃꯤꯗꯅꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ a team of political parties MPs MLAs ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA ꯃꯌꯥꯝ ꯌꯥꯎꯕ BJPꯒꯤ Okay, Babu, makata biyo hojik. ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ MLA MP ꯃꯌꯥꯝ ꯑꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯀꯤ ꯏꯟꯗꯤꯌꯥꯒꯤꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯑꯗꯨꯅ ꯑꯃꯅꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯐꯦꯚꯔꯗ ꯂꯩꯄꯥꯛ ꯄꯨꯝꯅꯃꯛꯇ ꯇꯧꯍꯟꯅꯕ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯌꯥꯎꯔꯒ OIC ꯍꯣꯏꯒ ꯌꯥꯎꯔꯒ ꯃꯄꯥꯟꯗ ꯑꯗꯩ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯁꯤ ꯊꯥꯔꯨꯔ ꯑꯗꯨꯗꯒꯤ ꯍꯥꯟꯅꯒꯤ ꯒꯨꯂꯥꯝ ꯅꯕꯤ ꯑꯖꯥꯗ ꯑꯁꯤꯅꯆꯤꯡꯕ ꯃꯁꯛ ꯅꯥꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯇꯣꯉꯥꯟꯕ ꯑꯗꯩ NCPꯒꯤ ꯑꯃꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯣꯉꯥꯟꯕ ꯂꯝꯗ ꯊꯥꯏꯌꯦꯕ ꯃꯗꯨꯒꯤ ꯃꯥꯏ ꯄꯥꯛꯇꯕꯗꯨꯅ ꯑꯃꯅꯤꯀꯣ
ꯑꯗꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯂꯥꯝꯗꯦ ꯍꯥꯏꯕ ꯎꯠꯂꯨꯕ ꯂꯧꯕ ꯂꯧꯗꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯃꯔꯨꯑꯣꯏꯅ MP 750 ꯆꯥꯝꯃꯉꯥꯒ ꯅꯤꯐꯨꯍꯨꯝꯗꯣꯏ ꯑꯃ ꯑꯗꯨꯒ 295 ꯈꯔ ꯍꯦꯟꯕ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯂꯩꯕ ꯑꯁꯤ ꯄꯨꯟꯅ ꯆꯥꯎꯔꯥꯛꯅ 750 ꯂꯩꯕꯁꯦ ꯃꯁꯤꯗ ꯂꯣꯏꯅꯃꯛꯇ ꯚꯥꯞ ꯇꯥꯍꯟꯕ ꯕꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯗ ꯂꯩꯔꯤꯕꯁꯤꯡ ꯚꯥꯞ ꯇꯥꯍꯟꯕ ꯂꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯝꯒꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯁꯤꯡ ꯂꯝꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯕ ꯕꯨꯔꯣꯀ꯭ꯔꯦꯠꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯀꯤꯜꯁꯤꯡ ꯈꯪꯗꯦ ꯍꯦꯛ ꯂꯩꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯣꯡ ꯅꯦꯔꯦꯇꯤꯚ ꯑꯃ ꯆꯠꯄꯁꯦ ꯀꯨꯀꯤ ꯚꯔꯁꯦꯁ ꯃꯩꯇꯩ ꯃꯩꯇꯩ ꯑꯁꯤꯅ ꯈꯔ ꯆꯥꯎꯕ ꯕꯣꯗꯤꯅꯤ ꯑꯗꯨꯅ ꯀꯨꯀꯤꯁꯤ ꯃꯥꯏꯅꯣꯔꯤꯇꯤꯅꯤ ꯑꯗꯨꯒ ꯍꯤꯟꯗꯨ ꯀꯥꯔ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯀꯥꯔ ꯀꯥꯏꯅ ꯄꯪꯉꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯄꯤꯌꯟ ꯀꯝꯃꯨꯅꯤꯇꯤꯒꯤ ꯌꯨꯔꯣꯄꯤꯌꯟ ꯄꯥꯔꯂꯥꯃꯦꯟ ꯐꯥꯎꯕ ꯌꯧꯗꯅꯀꯣ ꯏꯚꯟ ꯃꯣꯗꯤꯅ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯍꯤꯟꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟꯗ ꯂꯩꯕꯗꯤ ꯅꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯁꯦꯡꯗꯣꯛꯅꯗꯅ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯅꯍꯥꯟ ꯋꯥꯏꯔꯝ ꯍꯧꯒꯠꯂꯛꯄꯒꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ CPI ꯂꯤꯗꯔꯁꯤꯡ ꯂꯥꯛꯄ ꯂꯦꯞꯀꯤ ꯂꯥꯛꯄ ꯑꯗꯨ ꯑꯇꯩ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯎꯅꯩꯌꯦꯕꯀꯣ ꯎꯅꯕꯗꯨꯗꯗꯤ ꯔꯥꯖꯥ ꯍꯣꯏꯗ ꯃꯣꯏ ꯂꯥꯟꯅ ꯈꯜꯂꯝꯃꯤ ꯑꯗ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯇꯅ ꯃꯦꯇꯔꯁꯦ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯇꯧꯅꯕ ꯅꯠꯇꯦ ꯁꯤꯅꯤ ꯃꯄꯥꯟꯗ ꯆꯪꯕ ꯈꯔꯅ ꯑꯗꯨ ꯇꯧꯕꯅꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕꯗꯒꯤꯅꯤ ꯍꯥꯏꯅ ꯀꯣꯟꯊꯪꯗꯗꯤ ꯃꯣꯏꯁꯨ ꯚꯥꯞ ꯇꯥꯒꯦ ꯂꯥꯏꯔꯤꯛ ꯃꯆꯥꯗꯣ ꯄꯨꯔꯒ ꯆꯠꯈꯤꯑꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯁꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯃꯗꯨꯒꯨꯝꯕ ꯑꯃ ꯁꯦꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯦꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯅ ꯁꯦꯡꯗꯣꯛꯅꯅ ꯑꯗꯨꯒꯤ ꯀꯦꯁ ꯇꯧꯅꯗꯅ ꯈꯣꯠꯅꯗꯅ ꯑꯗꯨꯒꯤ ꯇꯧꯅꯔꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯏꯗꯤꯇꯔ ꯒꯤꯜ ꯀꯔꯤ ꯇꯧꯕꯒ ꯂꯥꯟꯅ ꯇꯧꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯏꯟꯗꯤꯌꯥꯒꯤ ꯕꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯗ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯍꯟꯕ ꯀꯟꯚꯤꯟꯁ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯔꯨꯑꯣꯏꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ BJP ꯃꯥꯅ BJPꯒꯤ ꯂꯤꯗꯔꯁꯤꯞꯇ ꯄꯨꯔꯥ ꯚꯥꯞ ꯇꯥꯍꯟꯕ ꯑꯃ ꯆꯪꯉꯦꯕ JP ꯅꯗꯥꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯔꯥꯖꯅꯥꯊꯇ ꯅꯤꯇꯤꯟ ꯒꯗꯀꯔꯤꯗ ꯑꯗꯨꯗ ꯑꯗꯥꯗ ꯍꯦꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯥꯔ ꯑꯋꯥꯔ ꯏꯁꯨꯁꯤ ꯁꯤꯅꯤ ꯍꯧꯖꯤꯛꯇꯤ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕ ꯕꯣꯜ ꯂꯦꯞꯄ ꯑꯃ ꯇꯧꯕꯁꯦ ꯑꯩꯅ ꯇꯠꯇꯅ ꯍꯟꯗꯛ ꯃꯁꯤ ꯀꯦꯝꯄꯦꯟ ꯑꯃꯠꯇ ꯋꯥ ꯉꯥꯡꯕ ꯍꯩꯒꯗꯕꯅꯤ ꯋꯥ ꯉꯥꯡꯕ ꯍꯥꯏꯗꯤ ꯚꯣꯠ ꯐꯪꯅꯕꯒꯤ ꯇꯥꯠꯇꯨ ꯅꯠꯇꯕ ꯂꯤꯗꯔꯁꯤꯞꯁꯦ ꯀꯔꯝꯍꯥꯏꯅ ꯍꯥꯎ ꯇꯨ ꯀꯟꯚꯤꯟꯁ ꯃꯥꯏ ꯂꯤꯗꯔꯁꯤꯞ ꯑꯩꯅ ꯑꯩꯒꯤ ꯂꯤꯗꯔꯁꯤ ꯌꯥꯍꯟꯒꯗꯕꯅꯦꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯗꯤ ꯑꯩꯒꯤ ꯂꯤꯗꯔꯅ ꯌꯥꯈꯤꯕꯗꯣ ꯂꯤꯗꯔꯅ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯌꯥꯍꯜꯂꯛꯀꯗꯣꯔꯤꯕꯅꯦ ꯑꯗꯨꯅ ꯂꯤꯗꯔꯁꯤꯞꯄꯨ ꯇꯦꯝꯃꯛꯇꯤ ꯍꯥꯏꯔꯔꯣꯏ ꯂꯤꯗꯔꯁꯤꯞꯄ ꯀꯟꯚꯤꯟꯁ ꯇꯧꯅꯅꯕ ꯉꯥꯡꯕꯁꯦ ꯀꯔꯝꯍꯥꯏꯅ ꯉꯥꯡꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯤꯀꯤꯡ ꯀꯣꯔꯁꯇ ꯌꯥꯎꯖꯕ ꯄꯣꯠꯅꯦꯕꯀꯣ ꯑꯃꯦꯔꯤꯀꯥꯒꯨꯝꯕꯗ ꯕ꯭ꯔꯤꯇꯦꯟꯒꯨꯝꯕꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕ ꯇꯝꯅꯅꯕꯒꯤ ꯀꯝꯄ꯭ꯂꯤꯠ ꯄꯕ꯭ꯂꯤꯛ ꯁ꯭ꯄꯤꯀꯤꯡ ꯁ꯭ꯀꯨꯜꯅꯆꯤꯡꯕ ꯂꯩꯕꯗꯒꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯨꯔꯣꯀ꯭ꯔꯦꯠ ꯃꯌꯥꯝ ꯊꯣꯔꯛꯑꯦꯕ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯗꯨꯃꯛꯇꯤ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤ ꯉꯥꯡꯕ ꯍꯩꯇꯕꯁꯤ ꯅꯝꯕꯔ 1ꯅꯦꯕ ꯉꯥꯡꯕ ꯍꯥꯏꯗꯤ ꯆꯨꯝꯅꯒꯤ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯗ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯐꯥꯕꯗ ꯀꯦꯔꯣꯁꯤꯟ ꯄꯤꯔꯒ ꯀꯔꯤ ꯄꯤꯔꯒ ꯇꯧꯕꯗꯨ ꯅꯠꯇꯦꯀꯣ ꯂꯤꯗꯔ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕ ꯀꯣꯡꯒ꯭ꯔꯦꯁ ꯂꯤꯗꯔ ꯑꯃꯅ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯗ ꯀꯔꯝꯍꯥꯏꯅ ꯚꯥꯞ ꯇꯥꯍꯟꯒꯗꯒꯦ CPIꯒꯤ ꯂꯤꯗꯔꯅ CPIꯒꯤ ꯂꯤꯗꯔꯗ ꯀꯔꯝꯍꯥꯏꯅꯚꯥꯞ ꯇꯥꯍꯟꯒꯗꯒꯦ BJPꯅ ꯃꯔꯨꯑꯣꯏꯅ BJPꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯃꯥꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯅꯗꯥꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯍꯣꯡꯕꯗ ꯆꯥꯎꯕꯗ ꯀꯔꯝꯍꯥꯏꯅ ꯚꯥꯞ ꯇꯥꯍꯟꯒꯗꯒꯦ ꯕꯥꯔ ꯉꯥꯡꯗ ꯃꯥꯅ ꯉꯥꯡꯕꯁꯤꯗꯤ ꯇꯥꯅꯤꯡꯒꯅꯤꯒ ꯍꯥꯏꯕꯁꯤ ꯄꯣꯠꯅꯕꯁꯤ ꯇꯝꯕ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯟ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯚꯣꯠ ꯀꯥꯔꯝꯅꯦ ꯑꯩ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯅꯦ ꯑꯗꯨꯝ ꯌꯦꯁ ꯁꯥꯔꯅ ꯈꯔ ꯍꯥꯏꯔꯒ ꯍꯥꯟꯅꯒꯤ JK ꯄꯤꯜꯂꯥꯏꯅ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄꯅꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯌꯦꯁ ꯁꯥꯔ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯍꯥꯏꯔꯒ ꯁꯥꯔꯒꯤ ꯀꯩꯅꯣꯝꯃ ꯄꯤꯖꯔꯤꯒ ꯍꯥꯏꯅ ꯇꯧꯔꯒ ꯍꯟꯕ ꯑꯗꯨ ꯉꯥꯛꯇꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯇꯧꯋꯦꯕ ꯑꯗꯨꯅ ꯗ ꯍꯣꯜ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝ ꯁꯥꯡꯖꯗꯧꯔꯦ ꯍꯣꯜ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏꯁꯦ ꯁꯣꯏꯔꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯄꯣꯂꯤꯇꯤꯀꯦल कल्चर इंडिया पुनमक सोयरे इंडिया की डेमोक्रेसी से करप्शन द बेस तौरे इंदिरा गांधी ना सोशलिस्ट है वो है हप्चिन जरमी अदु इनबीदरे अदुना अदुगुमगी लैरिबा सोशलिस्ट से कम्युनिस्ट की तोंगानबा पोट अमा नते मधुगी सोशलिज्म हाइबसिदि पुनमकना कम्युनिस्ट चत्तब लैपानसु याबा पोट अमनेबा अदुना अदुगुमगी पोट अदुदा लाक्तरे अखोइगी मरु ओइना इंडिया के तै थोगा मणिपुर की ओइना राजनीति तौबसे लाइरिक हैतबना अयाम तौरले हैतबदि BA LLB नत्रगा MA ओइबदु खक्त नतेको अदु पुनमकता खरा कुपने ना खंगबा
debate tongnagadaba world in hauji debate tongnanaba natro assembly the parliament na chalisibo adu hangang ba hitaragadi kamain tawdino adu ye thaktu da ko ye mla ni adu ni ga lepna lepsing je soire ba aduna agoina organization amabu linkalaga mla lepning ba mp lepning ba sing se train tongnaba akang hai india ge expert mam kauraga manipur ge so ari ba expert mam kauraga mla mo aragadi kamain tawni aduga kari kari motion na kamai poka kani MP mo di kari tawni haibise hena khangba missing du kaure ka train to ga hoji wari si ko wang tan te ko la ka do ripse command sing ma jcp ko pam sa IML lepsa do rim ne yam tawri ba le pa ya roi na hairu su ya ponte aduna mayam si da khala ko da hui hodong ye ni marak te mi am khalu ga na hairu bi adu so hui ne hena phagani ga na hage da bum chang ye ma te cha da wang ta le pa ba hui ne hodong ne uchi ne yaw ne le pa ba adu hui ne gar pha ne ba asui ga che explain to ga aduna mi gi status yong da baduni mi gi status yong ga na karam makhan ga da je hai ban ching masi tumina ba sangi aduna tragati yaro hai bismana thamjage am sang dok ke dora okay ham pasan da migre ai babung hare shodang